ꯅꯪꯒꯤ ꯑꯦꯀꯥꯎꯟꯂꯣ ꯑꯩꯒꯤꯔꯕ ꯎꯇꯨꯞꯇ ꯑꯣ ꯑꯗꯨꯗꯤ ꯃꯁꯥ ꯅꯥꯟꯅ ꯆꯥꯗꯕ ꯌꯥꯔꯣꯏ ꯆꯥꯏ ꯑꯗꯨꯝ ꯊꯝꯒꯦ ꯇꯧꯕꯅꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯍꯥꯎꯕ꯭ꯔꯥ ꯊꯣꯏꯕꯤ ꯃꯥꯏ ꯈꯨꯠꯅꯅꯦ ꯅꯝꯃꯤꯁꯦ ꯀꯜꯂꯤ ꯆꯤꯛꯀꯟꯒꯤ ꯑꯣꯏꯔꯗꯤ ꯍꯥꯎꯒꯗꯕꯅꯤ ꯍꯥꯎꯁꯨ ꯍꯥꯎꯇꯦ ꯁꯤꯗꯗꯤ ꯍꯥꯎꯇꯕ꯭ꯔꯥ ꯊꯣꯏꯕꯤ ꯀꯌꯥꯝ ꯑꯁ ꯌꯥꯝꯃꯦꯍꯦ ꯑꯗꯨꯗꯤ ꯍꯥꯎꯗꯦ ꯍꯥꯎꯇꯦ ꯐꯣꯟꯗ ꯑꯝꯇ ꯇꯝꯃꯨꯁꯦ ꯀꯌꯥꯝꯅ ꯁꯤꯗ ꯁꯣꯝꯗ ꯑꯁꯣꯝꯗ ꯐꯣꯟꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯇꯝꯃꯣ ꯀꯌꯥꯝ ꯌꯥꯝꯃꯦ ꯏꯁ ꯌꯥꯝꯃꯦꯍꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯪꯗꯤ ꯌꯥꯝꯃꯦꯍꯦ ꯍꯥꯏ ꯑꯝꯇ ꯇꯧꯒꯦ ꯈꯨꯠ ꯑꯅꯤ ꯆꯪꯗꯅꯦ ꯃꯥꯅ ꯆꯥꯔꯤꯁꯦ ꯁꯦ ꯁꯤꯅꯦ ꯅꯟꯗꯦꯁꯣꯔꯤꯅ ꯃꯦꯁꯦꯖ ꯑꯃ ꯀꯃꯦꯟ ꯑꯃ ꯇꯧꯔꯦ ꯅꯟꯗꯦꯁꯣꯔꯤ ꯌꯨꯝ ꯄꯥꯜꯂꯤ ꯌꯨꯝꯅꯥꯝꯗꯔꯣ ꯅꯠꯇꯦꯍꯦ ꯂꯩꯁ꯭ꯔꯝꯗꯅꯦ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯟꯗꯦꯁꯣꯔꯤ ꯑꯃ ꯍꯥꯎꯇꯦꯕꯣ ꯌꯥꯝꯅ ꯆꯥꯎꯒꯗ ꯊꯣꯏꯕ ꯄꯄꯥ ꯍꯥꯏꯌꯨꯍꯦ ꯄꯄꯥ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯌꯦꯅꯦ ꯏꯃꯥ ꯄꯄꯥ ꯍꯥꯏꯌꯣ ꯍꯥꯎ ꯃꯃꯥꯏ ꯃꯆꯧ ꯇꯝꯃꯤꯔꯣ ꯅꯪꯅ ꯑꯃꯨꯛ ꯃꯃꯥ ꯉꯥꯛꯇ ꯑꯃꯨꯛ ꯀꯧꯍꯜꯂꯣ ꯃꯃꯥ ꯄꯥꯝꯕꯤꯒꯦ ꯎꯝ ꯀꯧꯒꯦ ꯀꯧ ꯀꯧ ꯏꯁꯤꯡ ꯑꯝꯇ ꯂꯧꯔꯛꯑꯣ ꯉꯥꯏꯈꯣꯁꯦ ꯃꯃꯥ ꯄꯤꯔꯛꯀꯦ ꯉꯥꯏꯈꯣ ꯏꯆꯥꯒꯤ ꯃꯃꯥꯅ ꯏꯜꯂꯛꯀꯗꯣꯏꯅꯦ ꯁꯦ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯒꯦ ꯀꯨꯝꯕ ꯌꯥꯗꯦ ꯑꯁꯤꯗꯩꯗ ꯕꯨꯠ ꯑꯉꯥꯡ ꯆꯥꯕ ꯕꯨꯠ ꯑꯆꯧꯕ ꯑꯃ ꯊꯣꯛꯏꯁꯦ ꯎꯗ ꯃꯥꯜꯂꯦ ꯑꯁꯤ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯦ ꯈꯨꯠꯅ ꯑꯣꯏꯅ ꯆꯥꯎ ꯑꯗꯨꯅ ꯐꯩ ꯄꯥꯏꯔꯛꯀꯅꯣꯕ ꯁꯦ ꯖꯨꯒꯥꯂꯤ ꯃꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯆꯥꯁꯤꯜꯂꯣ
นั่งซักพริกทันจะเสร็จละลายแล้ว เอาเนี่ยสิปลาหมึกMama, อืม mama, đâu kia. เป็นขึ้นน้ำจ้ะพวกน้ำจ้ะ มาดูยอไปหลบตัวเองมาชิ้นกัน ไม่มารวยจ้าให้หน่อยตามนี้เลยนั่งดูให้เราอุ่นเลยนั่นแหละไปเดี๋ยวเอาเจ้าวัวไปเลย Bác ơi, mẹ cây này bà. แค่ตัวป่ะ Bác, ปากกาที่สิไปนั่งสิเลย ทำไมยังไปใช่หรอ นั่งอยู่ดูเลยไปเอา đi về đâu ạ? Lên cái này, lên. น้องปัดเขาไว้ได้เถอะน้องปัดเขาไว้ Lên không thành này, พี่ท่าก็เลย cái cái kia. อ่ะจะพี่น้องวันนี้ชิมตาเนี่ย บายบายตัวสิละบายบายตัว Bye bye. จะให้ใคร Hi. บายบาย บายบายตัว Bye bye. อืม Hi. Hi. บายบายตัวทำ Bye bye. ให้ยังไม่กินอะไรใช่ Mẹ xin. อืม Hàng ngày này, thì này, không thành này. ไม่รู้เลยนะทำไมกันตรงนี้